시야를 또 봐. 시야를. Lagi dia nak kalau dia lagi ni kalau mana. Em mang cái gì? Kìa, khâu rồi. Rồi khâu. Con ta bị tinh khala zalo. Tụi chị ula kẹ? Khuyên đây nami dẹ. Khuyên cái tàu bị dẹ. Này rất khulak. Hazai yam na ising dẹ. Mẹ ăn picnic lạc pe ani ko sita saksana bu kana ba mama. Sorok tadi guys dẹ. Sorok cái saksana bu tu mi ani. Kadum seng to guys pet. Yang ikung ke drain sini. Kerja. Mapa ini mati mati. Good pain. Sampai berjaga aja nih. Sampai berjaga aja. Thum deh kok. Lai berjaga aja betul begini. Karena enggak. Lai berjaga ikut mana sih? Bukri tahu biba. Salo. Yam sao có món rồi. Cây với trang sữa. Yengon pi bami jina thum ju yeng da bida pura tarang amna ne ne amde thum yengon ko thare du ga mai thok pa ma no aga tarang amna ne me thang met pa lai re ko no ame pa pro ka me ko thang ju lai re da gi o this is na mo le champra le ko english ka mo do do mahi le re de ko kala le re si na dum cha ba ngam ka do dum ocean ka le yam jam ta sin na ba ko ai to bi zo ne ka na ado inga si ki ke no se ok se ka no ga le wa ga thong man ai khut se hana ham re ko jo da utta ba ba ne khut hana ham ra ban ado se hana sai ke ko le wa ga na ado asigi kano suggest to biya pose kano ne ai si bathala thoala mage RSI maming do full form di e de ba RS ha magi do ai horem sida thoi jini ko mana kano tor pani suggest tor pa ane ba pok ka lewa ga chabiro om tang thonga ga na dum hai le ado ai je mu bang ni toin taw dre ka gina hai ta di sa jam chau khat le ba noi khat le ba ko ado mu bang do da ai queen pun sira ro aduna chakan re do jumar ma tasman dum cha ke mayam sa han ma theng dum suggest to biro
Chắc nó chắc rồi. Chắc sao? Adudi Shiana. Ai đây làm cái gì? How em? Bao giờ rồi? Được rồi. Shiana. Khen có kêu rồi. Bác là buồn buồn cho buồn. Ngồi这多少的？ Oh my god! Wow! Là đi phải nói tiếng Việt tất tận 2 niềm của con. Không bao giờ cũng当然是挺不忙的。 ꯀꯩꯅꯣꯗ ꯆꯥꯕꯁꯦ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯃꯐꯝꯁꯦ ꯂꯥꯡꯉꯦꯕ ꯑꯩꯈꯣꯏ ꯑꯩꯅ ꯁꯤꯗ ꯇꯦꯕꯜꯗ ꯆꯥꯔꯒ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯆꯥꯔꯤꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯀꯩꯀꯩ ꯑꯗꯩ ꯊꯤꯜꯂꯤꯡꯈꯣꯏ ꯃꯃꯥꯟꯅꯕ ꯀꯩ ꯏꯆꯥꯅꯤꯄꯥ ꯃꯃꯥꯟꯅꯕꯀꯣ ꯌꯥꯝ ꯀꯥꯔꯟ ꯇꯥꯕ ꯑꯃ ꯌꯥꯎꯋꯦꯕ ꯃꯃꯥꯡꯗ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯋꯦ ꯇꯧꯕ ꯍꯥꯏꯔꯛꯏꯕ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯌꯥꯝ ꯅꯣꯛꯅꯤꯡ ꯋꯥ ꯌꯥꯝ ꯉꯥꯡꯉꯨꯔꯦ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯟꯗꯣ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯂꯥꯡꯕꯗꯨꯗ ꯃꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯁꯥꯎꯟ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯣꯏꯅ ꯍꯥꯞꯆꯔꯦ ꯑꯗꯩ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯗꯩ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏ ꯇꯥꯔꯒꯁꯨ ꯌꯦꯡꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ Tại sao nó sẽ không thun thun ạ? Chất lượng. Hay rồi gì? 야 봐라 Hay rồi. 자기 지내면서 걸어서 짜리 자 네 진짜 준비하고 살이 자 제일 하고 Mẹ đi uống đi. Nhưng phải gì tấn ra rồi. 진짜 좀 어디 가요? ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯔꯥꯅꯤꯒꯤ ꯃꯨꯛꯕꯥꯡꯗ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯦ ꯃꯥꯒꯤꯁꯨ ꯃꯨꯛꯕꯥꯡ ꯑꯁ ꯁꯥꯎꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤ ꯖꯥꯠ ꯖꯥꯠ ꯂꯥꯡꯁꯤꯜꯂ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯒꯅꯤ Chồng mà đi thuê rồi đấy. ꯑꯩ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯤꯄꯥꯁꯦ ꯌꯥꯏꯐꯊꯣꯏꯕꯁꯤꯅꯦꯃꯦ ꯀꯔꯟ ꯌꯥꯝ ꯇꯥꯔꯤꯁꯦ ꯌꯥꯝ ꯆꯥꯅ ꯌꯥꯝ ꯊꯤ ꯇꯥꯏꯔꯝꯃꯦ ꯃꯥꯁꯦ ꯑꯗꯨꯅꯅꯦꯃꯦ ꯑꯌꯥꯝꯕ ꯃꯥꯁꯦ ꯀꯔꯟ ꯌꯥꯝ ꯇꯥꯕ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ Gặp bên này. Sao kìa? Bên này. ꯃꯌꯥꯝꯗꯣ ꯁꯤꯗ ꯊꯣꯔꯛꯏꯕ ꯑꯉꯥꯡ ꯑꯥꯗ ꯎꯔꯤ ꯑꯩꯒꯤ ꯇꯨꯡꯗ ꯎꯔꯤꯕ ꯑꯉꯥꯡꯁꯤꯅꯦꯕ ꯀꯥ ꯌꯥꯝ ꯊꯤꯅ ꯇꯥꯔꯤꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯖꯣꯀꯔꯅꯦ ꯃꯥ ꯑꯣꯏꯔꯤꯁꯦ ꯌꯥꯝꯅ ꯑꯁ ꯃꯃꯥꯡꯗꯒ ꯁꯝꯃꯒ Get some help. ꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯄꯨꯔꯥ ꯑꯩ ꯏꯆꯥꯅꯤꯄꯥꯒꯤ ꯃꯃꯥꯡꯗ ꯄꯨꯔꯥ ꯁꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯥꯏꯗꯇꯒꯤ ꯁꯥꯎꯟꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯃꯊꯪꯗꯗꯤ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯑꯩꯗꯣ ꯑꯗꯨꯗꯤ ꯐꯖꯅ ꯇꯧꯔꯉꯥꯏ ꯍꯣꯠꯅꯖꯒꯦꯕ ꯑꯩꯗꯣ ꯍꯟꯗꯛꯀꯤꯗꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯗꯤ ꯐꯖꯅ ꯁꯥꯎꯟ ꯑꯃ ꯊꯣꯛꯑꯝꯗꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛꯑꯕꯅꯤꯅ ꯌꯥꯝ ꯌꯦꯠꯄꯗꯣ ꯑꯣꯏꯔꯦꯕ ꯑꯩꯉꯣꯟꯗ One, two, 3, 4, 5.
Một thảo thứ quá gặp tiếng Anh không được. ꯃꯣꯔꯣꯛꯁꯤꯗꯤ ꯂꯣꯏꯔꯦ ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯣꯡꯕꯗ ꯍꯥꯞꯈꯤꯕ ꯃꯣꯔꯣꯛ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁ ꯈꯨꯠ ꯁꯥ ꯊꯤꯅ ꯆꯥꯔꯦ ꯑꯩꯗꯣ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗꯣ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯁꯥꯕꯒꯤꯀꯣ ꯁꯥꯕ ꯍꯥꯏꯁꯦ ꯈꯤꯇꯒ ꯁꯥꯕ ꯅꯠꯇ꯭ꯔꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯀꯣꯛꯀ ꯅꯥꯀꯣꯡꯒꯁꯦ ꯀꯩꯅꯣꯃ ꯈꯣꯡꯕꯩ ꯇꯥꯏꯞꯇ ꯇꯧꯔꯒ ꯌꯥꯝ ꯁꯥꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯤꯠꯀꯤ ꯄꯨꯡ ꯉꯥꯎꯕꯤꯗꯣ ꯀꯩꯝꯇ ꯎꯗꯕꯤꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯉꯁꯤ ꯃꯣꯔꯣꯛꯁꯤꯗꯤ ꯃꯥ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯃꯣꯔꯣꯛ ꯁꯥꯕꯗ ꯍꯦꯛꯇ ꯀꯩꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯌꯥꯝ ꯁꯥꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯐꯤ ꯅꯤꯔꯦ ꯑꯩ ꯏꯃꯥꯟꯅꯕꯤꯗ ꯑꯩ ꯐꯤ ꯄꯤꯔꯛꯑꯣꯅ ꯀꯩꯒꯤꯅꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯗꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯐꯨꯅꯔꯛꯄꯗꯒꯤ ꯁꯥꯎꯟꯗꯣ ꯀꯞꯄꯒ ꯂꯥꯎꯕꯒ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯆꯤꯟ ꯊꯤꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥꯎꯟ ꯃꯇꯦꯛꯇꯣ ꯂꯧꯊꯣꯛꯏꯅꯦꯕ ꯑꯩꯅ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯁꯥꯎꯟ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯣꯏꯅ ꯍꯥꯞꯆꯔꯦ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯦꯡꯕꯗꯁꯨ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯝꯃꯅꯤ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯍꯦꯟꯅ ꯅꯣꯏꯁ ꯍꯥꯏꯗꯤ ꯁꯥꯎꯟꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯂꯧꯊꯣꯛꯆꯕꯅꯤ ꯑꯁ ꯀꯔꯟꯒꯤ ꯋꯥꯔꯤ ꯌꯥꯝ ꯊꯤꯅ ꯀꯔꯟ ꯇꯥꯔꯝꯅꯦ ꯈꯣꯡꯖꯤꯜꯂꯛꯏꯁꯦ ꯎꯕ꯭ꯔꯥ ꯈꯣꯡꯖꯤꯜꯂꯒ ꯑꯁ ꯌꯥꯝ ꯊꯤꯅ ꯀꯔꯟꯀꯣ ꯌꯥꯏꯐꯗꯕꯁꯨ ꯅꯣꯏ ꯈꯪꯗꯕꯩꯅꯤꯗ ꯌꯥꯝ ꯊꯤ ꯇꯥꯏ ꯑꯩꯈꯣꯏ ꯃꯥꯏꯕꯤ ꯃꯆꯥꯁꯤꯀꯣ ꯃꯣꯔꯣꯛ ꯁꯤꯗꯣꯔꯦ ꯍꯥꯏꯕ ꯁꯤꯡꯖꯨꯁꯦ ꯃꯆꯦꯠ ꯃꯆꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ 사봐 좀 더. ꯃꯇꯥꯡꯁꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯈꯠꯂꯛꯄ ꯃꯇꯥꯡꯅꯦꯕ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯏꯁꯂꯣ ꯆꯠꯍꯟꯕ ꯑꯗꯩ ꯈꯔ ꯑꯃꯨꯛ ꯀꯩꯅꯣ ꯊꯨꯖꯤꯜꯍꯟꯕꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯤ ꯁꯥꯟꯅꯛꯄꯅꯤꯅ ꯑꯗꯨꯝ ꯌꯥꯝ ꯀꯨꯏ ꯇꯥꯔꯒꯗꯤ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯗꯦꯗꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯠ ꯇꯧꯕꯗ ꯑꯗꯨꯝ ꯁꯥꯎꯟ ꯂꯧꯊꯣꯛꯑꯒ ꯁꯦꯝꯖꯕ 진주에 다시는 ꯊꯦꯡꯉꯝꯗ꯭ꯔꯦ 잘하라.
có một mấy vậy thôi nói gì thôi vậy đấy chứ cả ngon ngon sữa vui một bằng rồi đó cả vẫn chia lên không cho chân ra phải bay đẹp phải là rồi xin lỗi đấy xin lỗi xin lỗi xin chú chị ta sẽ ra không thể hơi video hộp ra xin chú chị ta xem nào môi mẹ lắm mà nè nhạt rồi 사박이 짱데 영원에 아이 많이 떠오르지 아이 많이 상하게 신나 사키데 아이 뭐 사이 사데도 사티 사래요 아이 상과 뻥감다비니고 아이 사리제 giúp em 짜닝 mà hay đi thao em nhau đâu bột tao có thì sẽ em tao bị đó thao thì em chạm chạm em sau khỏi ra rồi có nè ở trong bữa đấy em mà sao cái mà thân đã bây giờ video ra mà khen gì để nó tập top drama anh hàng tháp tôi cũng mà thằng mẹ mà nằm kê mẹ mà khắp bora kê hay là tôi nằm world thôi nên nó trả đó video giúp like share subscribe tôi với câu video nói với support câu video mau xem thay mặt giảm ngang rồi chị tôi hồi xưa là gì một cái năm em bố cô đồng cầm giấy bye bye mèo